Cheng bag amaga alu bag amagana ngamkai ngakpo oithokloi yumlo namba lebakna landarakpa ngamdanaba ngamkai paring asida matik chaba security force thambagi tangai fadaba lei haina People's United Youth Alliance Puyagi President Nongjam Abote Maitena phongdorakli haukiba me tareta manmada base toba KNB amadi PDF na Kamjong district ki manungchan leiba Z Choro Namli amadi wangli khulda landaraktuna yumkai kaya mai tharambata natana lanthum kaya amang ata thokan kiba adu yengshin bat chatpada wafamase mahakna phongdokhibane yengsin khongchat aduga mari leinana mahakna hai indo myanmar ngamkhai paringda khundariba khungang singda KNB amadi PDF na landarakraba matung Home Minister Govindas Konthoza mapam adura chatuna cheng bag ama alu bag ama amadi hidak langthak khara piramki Home Minister gi khongchat aduda kunja singna ngamkhai paring da leiriba khul sing asida state force thambina batakshin ki Home Minister nasu thazabakaya ama piramki adubu laibak thibadi khul sing asida karigumba makhal gi thaurum amata paikhatpagi mami taramdaba sini masi Home Minister na ngamkhai paring da leiriba khunja sing ase iramda masigi mi oina udabagi thawungni haina mahakna phongdokhi mana makata na hai khunja sing na thengnariba issue sing ase chengbek ama alu bag ama piraga na thengna bahona bachumloi mapam asida state force battalion ama thamduna ningthina ngak sel hodrabadi akaiba kaya lakpa yai khunja sing na state force thambina ba hairuba matamda IRB battalion ama nongna lawgadaba leiriba ase lawraba matungda thambagi wafam phongdoklamki haina khunja sing na tamlakli Masina Jumlabadi Poktriba Angangda IS Oiduna, Tabak Tohange Haibagum Tokani, Amaronda, Home Minister na External Aggression Yaude Haina, Tamkiba Wafam Adu Aranba, Yumfam Yauda Wafam Ne, Taudok Aduda Kunja Singh na, Uhoba Chapchaba Kudam Changdam Kayamarum Lady Hainasu, Mahanamakata Ki. Commitment to Tokiba, Tazaba Piramba, Kogi Mapamasida, State Post Thamgani Habadu, Nasiba, State Post Thambagi, Mamima Pauta, the State Post, Lana Nabgidamukta, Yung Kaishanka Sagat Panatragal, Pamsabam Shinka Sagat Panatragal Lakan Habagi, Information, Sarbena Singba, Hiramambata, Tama. Puzzle of a power, Karimata Tau Pakalam the Vahasi, Livak Tivini Haina, Puyaki, Maiki, Tamzage, Loinana, Kunzasing a sea, Loina, Kogi, Awabaga, Loinana lady, Basida, Karikari, Kudungsa, the lady, Hana Yanks and Lugomatanda, Electric Kudungsa, Pangdaba, Ishing Machine Kudungsa, Pangdaba, Kudungsa, the Yaki, my Nakanda, Nampai, Sida Lakana, Koi, Manipur, Bu, Naklibani, Aduga Mapalan, the Gisang Liba, a Kogi, Piriba Sapusing, Kudamoina, KNB, Emadi, Lady. PDF ki lanmishing na sanga kana mas mafam asi toin attack tor pagi abagi khudong sabje leibadagi hagi wafam sing asi state government na maruina home minister na thawasa da ba hebasi ngamkhai bu thawasa da ba amadi manipur gi ngamkhai bu mangba yare khunja sing asi bu manipur gi idai sa moin u da bagi khudam achau ba phangmane hebase puya gi mai kai dei thamjage